view phẳng bữa này học tới nhiều này YouTube thôi lúc dạ dạ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯗ ꯂꯩ ꯃꯣꯏꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯄꯖꯥꯠꯅꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩꯒꯤꯁꯦ ꯏꯟꯚꯥꯏꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯅꯤ ꯈꯨꯟꯇꯛ ꯄꯅꯥ ꯑꯃꯁꯨꯡ ꯈꯤꯟꯈꯥ ꯄꯅꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯑꯃꯁꯨꯡ ꯅꯣꯡꯕꯥꯜ ꯑꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯄꯥꯛꯇꯣ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯃꯤꯡꯗꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯦ ꯁꯦꯠꯆꯜꯂꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯡꯂꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯪꯁꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏ ꯑꯗꯨꯒ ꯃꯣꯏꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ MLA ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯅꯥꯏꯔꯕ ꯈꯔ ꯌꯥꯎꯔꯒ ꯍꯥꯏꯔꯤꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕꯁꯦ ꯃꯣꯏꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯦ ꯀꯔꯤ ꯍꯥꯏꯅ ꯀꯧꯕꯅꯣꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯌꯥꯡꯂꯩꯃ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯍꯥꯏꯕ ꯑꯌꯥꯡꯂꯩꯃ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯍꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯥꯕꯤ ꯊꯛꯄꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯃ ꯁꯤꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯐꯤꯔꯣꯜꯁꯦ ꯁꯦꯠꯆꯜꯂꯒ ꯃꯈꯣꯏꯅ ꯊꯥꯡꯖꯤꯡꯒꯤ ꯏꯕꯨꯙꯧꯒꯤ ꯂꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯑꯁꯦꯡꯕ ꯈꯨꯕꯝꯗꯨꯗꯒꯤ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯇꯧꯒꯗꯧꯕ ꯂꯝꯄꯥꯛꯁꯦ ꯃꯗꯨ ꯇꯥꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ
ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯔꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯅꯝꯃꯦ ꯍꯣꯔꯦꯟ ꯐꯖꯅ ꯑꯗꯨꯝ ꯅꯝꯃꯒ ꯍꯌꯦꯡꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯊꯥꯖꯔꯛꯀꯦ ꯄꯨꯡ ꯑꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯄꯨꯡ 1:30 ꯇꯥꯔꯦ ꯃꯣꯏꯒꯤꯁꯦ ꯑꯗꯣ ꯑꯣꯅꯦꯕꯜ ꯃꯤꯅꯤꯁꯇꯔ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯨꯝꯕ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯀꯣ ꯃꯥ ꯃꯁꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯡ ꯀꯟꯕ ꯂꯨꯞ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯡ ꯀꯟꯕ ꯂꯨꯞ ꯍꯥꯏꯗꯅ ꯂꯨꯞ ꯑꯃ ꯂꯩꯕꯅꯤ ꯂꯨꯞ ꯑꯗꯨꯅ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯒꯤ ꯃꯈꯣꯏꯅ ꯈꯣꯏꯔꯝꯕ ꯈꯣꯠꯂꯒ ꯈꯣꯠꯂꯛꯄꯗꯣ ꯑꯗꯨ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ